ꯑꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯁꯨꯡ ꯐꯣꯡꯈꯤꯕꯁꯤ ꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅꯃꯛ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯉꯁꯤꯗꯤ ꯊꯣꯛꯏ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯂꯨꯇꯔ ꯑꯃꯅ ꯕꯦꯡꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯀꯤꯍꯟꯗꯨꯅ ꯕꯦꯡ ꯑꯗꯨꯗꯒꯤ ꯅꯝꯗꯨꯅ ꯂꯧꯔꯛꯈꯤꯕ ꯂꯨꯄꯥ ꯂꯥꯛ 5 ꯄꯨꯔꯒ ꯊꯣꯛꯂꯛꯈꯤꯕ ꯂꯨꯇꯔ ꯑꯃ ꯕꯦꯡ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ CRPFꯀꯤ ꯀꯥꯡꯕꯨꯅ ꯒꯦꯠꯇꯒꯤ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯒꯠꯈ꯭ꯔꯕꯗꯨ ꯀ꯭ꯋꯥꯀꯩꯊꯦꯜ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗꯒꯤ ꯊ.ꯔꯤꯡꯀꯨ ꯆꯍꯤ 90 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯤ.ꯑꯩꯆ. ꯒꯨꯅꯦꯁꯣꯔ ꯀꯧꯏ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯉꯥꯏꯄ꯭ꯔꯧꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯕ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯗ ꯊꯣꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯝꯄꯁ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ 32 ꯁꯨꯕ CRPF ꯕꯇꯥꯂꯤꯌꯟꯁꯀꯤ ꯁꯦꯀꯦꯟ ꯀꯃꯥꯟꯗꯦꯟꯠ ꯏꯟ ꯆꯥꯔꯖ J.H. ꯆꯥꯎꯍꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯐꯥꯔꯕ Th.Ringku ꯑꯜꯇꯣ ꯀꯥꯔ ꯑꯃ ꯇꯣꯡꯗꯨꯅ ꯕꯦꯡꯛ ꯑꯗꯨꯗ ꯀꯁꯇꯃꯔ ꯑꯃꯒꯨꯝ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯕꯦꯡꯛ ꯑꯗꯨꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯣꯛꯂꯛꯄꯗꯒꯤ CRPFꯅ ꯃꯍꯥꯛꯄꯨ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯐꯥꯔꯕ ꯃꯤ ꯑꯗꯨ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯨꯗꯤ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯀꯇꯝꯅꯥꯎ ꯁꯛꯂꯣꯡ TKSꯅ CM ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯃꯊꯛꯇ ꯕꯣꯏꯀꯣꯠ ꯊꯝꯈ꯭ꯔꯦ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯡꯒꯤ ꯃꯐꯝꯁꯤꯡ ꯈꯣꯞꯆꯤꯟꯅꯕ ꯂꯦꯖꯤꯁꯂꯦꯇꯤꯚ ꯐ꯭ꯔꯣꯗ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛ 2021 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯑꯦꯟड ꯂꯥꯏꯚꯁ꯭ꯇꯣꯛ ꯃꯥꯔꯀꯦꯇꯤꯡ ꯄ꯭ꯔꯃꯣꯁꯟ ꯑꯦꯟड ꯐꯦꯁꯤꯂꯤꯇꯦꯁꯟ ꯕꯤꯜ 2021 ꯁꯤꯡ ꯑꯁꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯐ꯭ꯔꯣꯗꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯄꯥꯎꯁꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯃꯌꯥꯝ ꯂꯣꯏꯐꯣꯛ ꯇꯝꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ngasi leba asigi COVID-19 update puna miyoi ngasi miyoi lising 39 ga samapan ga nifu ga nipan nauno COVID-19 positive oiba thengnarakre hari adubo hana positive oiba sangdagi di habedi ngarang han oibagi positive sangdagi di kharab khak handarakbagi mami amadi uri ngasi namu aduga hairiwa pungpham haibedi haukiba pung kuninga mari asida laiba asida miyoi apun boina sani ga taraga mapan nauno COVID-19 positive oiba miyoi laikhidre haina su report tawri aduga miyoi laikhitabagi sang su adumak handarakli laiba asida Maka satarak po na to papawkra na may natum na sakre Imphal West District ki Lamphel Police Station ki manungsan ba sangangay may lekay de Thang Nongmei ki nungalamday pung ani makhairam tabada grocery dukan ma may natum na sakre Pawgi likhu naman na hay grocery dukan adu lekay adu digi ayak pamongbi bizeta mapuroibe e tondon kauba amana famani nungalamday matam oibna thaudo adu khara thintana khangnarakpadigi Manipur Fire Service ki kambusing laklabasu lawbu yadana sakre Sarakna lupa la ahum lomgi polam sing dukan adu thamani mai sakbagi thaudo adugi haurakpham sapsana khangdri masa khangdaba miyoi singna tharamba oigani hainasu singnari hairiena pausna fongdorakli atopa atena pawkhraga meyamna thamjagi haksang phangle Senapati district thingba khunau somai khundigi mangkhibadigi thiba khangdana leirakpa sai taraga mapan suraba hibai asiba haksang oina ngasi oinam sing amadi ngamju khungi marakta leiba umangda phangkhre mahak mamang thagi taraga mapandagi thiba khangdana leirakhibani amasum oinam khungi miyoi singna iroi thiba satpada haksang adu ngarang thengnarakibani hairi amaromdana BJP lenga lakadoribe assembly gi general election BJP na sauna mai paktuna party sigi government amuk halaknaba singtam gi oiba apunba pangal sagalaga election thengnaminasi haina Bharatiya Janata Youth Morcha BJYM State Unit ki President Manohar Mayum Barisna Urkhul gi miyam da appeal tawkhre hainasu paw mana report tawri atopa paw mana Kabul airport domestic flight khara paiba amuk haukhre Afghanistan ki kunung Kabul da leiba international airport domestic flight khara paiba amuk hauduna government salaiba area na Afghan airline na province ahum da flight sing paiba haukhre thangjanumita nungsuk thamba Herat Kha Thangba
Kandar amasum awang thangba Balak province da flight sing paki haina airline si stations manager Shersa store na numaizun numita airport ta Associate Press ta thamki airport ta radar system mathau tawduna flight sing adu paki bani haina makna haiki province sing asida numaizun numita flight ahum amasu paigani haina store na phongdokhi airport chalaiba amuk hobu yana ba hona ba da mating pangna ba Qatar amasum Turkey dagi technician sing kangbu ama mamang sayol Kabul da thungki leba asida miyam da mating phongana na airport chalaiba maru oi haina UN haidi adumainama commercial airlines sing paibiu yagadra yaroidra haujuk phawba khangdri haina spawsna report on phongdorakli amaram danam atopa report amana IS ki attack ta yamdrabra security personnel taragum da sikre Iraq ki awang thangba sarukta leiba Kirabuk province ta ahingsupa Islamic State IS na satakhiba attack amada yamdrabra security member taragumdoi sikre amasum atopa taruk sokre haina provincial source amana numaizung numita phongdokre attack adu thangzu numit ahingda IS militant singna Baghdad ki awangda kilometer sanigi yankai rom lap province adugi maming khaktagi oiraba konung Kirkuk ki kha thangwa sarukta leiba Al Rasad town ga naknaba khun amada leiba police ki outpost amada tawkhibani haina Major Abbas Altai na phongdokhi outpost da tawkhiba attack amasum khun adu taba lambi da bomb pokhaibada policemen taragumdui siki haina Altai na makhatakhi IS militant singna hana control toramba province adu da hawkhiba thakhar asida militant singna Iraqi security force sing de attack toba hengalakli amasum miyoy kya sikre amasum sokre English singaniga taraga tareta Iraqi security force singna IS militant sing maithiba pikhraba matungdagi Iraq ta security gi phibam phagalakli adumainama sitanan thawba IS militant singna urban area sing natragana desert sing amasum akupa mafam singda lotuna security force sing amasum misam sing de attack toina tawri hainasu pawsin report tawna makhatana phongdorakli atopa tentak na atopa report amana lushilak poina Afghanistan na mikhal tawna bi Iran gi president na taksinkre Afghanistan gi tungi lambi lepnaba election pangthokna ba Iran gi president na taksinkre nongsup ki lanmi sing satkraba masum Taliban na sakti paikraba matung santi halaklagani haibigi asa Ibrahim Raisi na phongdokhi Thangzanumita state TV da wangang mada Ibrahim Raisi na haiki Afghan miyam na yariba makai thunna makhoi masagi government khangnaba bot thadagadabani bot tawduna amasum miyam gi apamana mafam aduda government ama semgadabani haina makna haiki Islamic Republic na matam pumra Afghanistan na santi leiba tangdu leitaba hanaba lepa amasum miyam gi apamagi matungina maraiba ngakpagi ningtamba pami Afghan miyam na mikhal toroga khanba government amada aikhoina sagwatli hainasu makna makhatana phongdokhi haina pawsina report tawnasu phongdoragli du atopa marueba headlines karanamo grow back greener da Denmark India gi yamna top kangbuni Joy Shankar amasum nuclear wari na United States ki sanction sing loisingadabani Iran gi president amaramdana China na anirak suboina Myanmar anti pandemic supply sing donate Toukhre haba pawmani amaramdana pro government senior military commander sikre haba Yemen gi kha thang basrukta leiba Adem city da thangjan numita bomb pokhai bi thawdo amada pro government Yemeni force ki senior military commander ama sikre haina security official amana phongdokre haba pawmus phonari duga haujiku inadi matang asa lusinjrage masum pathoksa gi brasur ki plan ki biors memna pigane matam gi maroiba I pawksing memda leptana pizraki haina su channel sigi makedigi thamjari and thank you